ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯈꯣꯡꯂꯛꯄꯗꯨꯗ ꯅꯤꯛ ꯊꯕꯛ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯃꯣꯏꯒꯤ ꯀꯥꯗ ꯀꯥꯔꯛꯂꯤ ꯃꯥꯅ ꯀꯥꯗ ꯆꯪꯉꯛꯄꯒ ꯅꯤꯛꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯐꯃꯨꯡ ꯊꯥꯔꯤꯕ ꯇꯣꯝꯗ ꯆꯪꯁꯤꯜꯂꯒ ꯃꯣꯟ ꯃꯈꯥꯗꯒꯤ ꯉꯁꯥꯏ ꯃꯃꯥꯁꯤꯅ ꯄꯤꯔꯛꯈꯤꯕ ꯁꯦꯜ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯅꯤꯛꯇ ꯄꯤꯔꯛꯂꯤ ꯅꯤꯛ ꯉꯛꯅ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯏꯃꯥꯁꯤꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯑꯩ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯉꯥꯏꯈꯣ ꯄꯩꯁꯥꯁꯦ ꯊꯝꯖꯤꯜꯂꯣ ꯍꯥꯏꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗꯦ ꯂꯥꯏꯖ ꯄꯩꯁꯥꯗꯨ ꯅꯤꯛꯇ ꯄꯤꯁꯤꯜꯂꯝꯂꯒ ꯇꯥ ꯑꯃꯨꯛ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯤꯛꯅ ꯑꯥꯏ ꯀꯩꯅꯣ ꯁꯤꯅ ꯅꯤꯛꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯛꯄ ꯂꯣꯏꯕꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯀꯨꯝꯃꯛꯂꯤ ꯐ꯭ꯔꯤꯖꯇꯒꯤ ꯁꯦꯝ ꯑꯃ ꯂꯧꯊꯣꯛꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯩ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯆꯤꯛꯇꯨꯅ ꯆꯥꯏ ꯂꯥꯏꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗꯒꯤ ꯃꯃꯥꯏꯁꯨ ꯁꯨꯛꯂꯩ ꯂꯩꯊꯣꯔꯛꯇꯦ ꯅꯤꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯕꯤꯔꯣ ꯅꯤꯛ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯊꯛꯏ ꯌꯥꯝ ꯈꯨꯝꯅꯤꯡꯗ꯭ꯔꯕꯣ ꯇꯧꯅꯨꯗ ꯅꯤꯡꯉꯝꯖꯔꯣꯏꯀꯣ ꯅꯤꯛꯁꯨ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝ ꯏꯁꯩ ꯑꯃ ꯁꯛꯂꯛꯂꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯖꯕꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯦ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯄꯩꯔꯞ ꯌꯦꯡꯂꯒ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ꯭ꯔꯣ ꯅꯤꯛꯅ ꯉꯁꯥꯏ ꯀꯩ ꯀꯤꯆꯟꯗ ꯐꯝꯃꯤꯁꯦ ꯐꯥꯒꯤꯔꯣ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗꯦ ꯅꯪꯅ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪ ꯌꯦꯡꯗꯧꯔꯤ ꯈꯪꯗꯣꯛꯁꯦꯕ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ ꯅꯤꯛꯁꯨ ꯆꯥꯟꯅꯅ ꯁꯨꯔꯗꯣ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯂꯛꯂꯤ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ ꯂꯥꯏꯖꯅ ꯀꯩ ꯃꯃꯥꯏ ꯅꯥꯜꯂꯨꯕꯅ ꯐꯩ ꯇꯔꯥꯏ ꯍꯥꯏꯒꯅꯨ ꯀꯩꯗꯣ ꯇꯦꯂꯤꯚꯤꯌꯔꯒꯨꯝ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯆꯤꯜꯂꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯂꯥꯏꯖꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯥꯟꯅꯕ ꯇꯜꯂ ꯃꯥꯜꯂꯤ ꯅꯤꯛꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯌꯣ ꯀꯩꯗꯧꯔꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯂꯥꯏꯖ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯣ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯦ ꯅꯤꯛꯅ ꯑꯃꯨꯛ ꯁꯣꯛꯏ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯃꯨꯀꯣ ꯑꯩ ꯍꯤꯗꯥꯛ ꯄꯨꯔꯛꯀꯦꯕ ꯅꯈꯨꯠ ꯊꯥꯗꯣꯛꯀꯅꯨꯀꯣ ꯏ ꯌꯥꯝ ꯆꯠꯈꯤꯅꯤ ꯅꯤꯛ ꯍꯤꯗꯥꯛ ꯂꯧꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯀꯣꯇꯟ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯏꯗꯨ ꯅꯥꯟꯊꯣꯛꯏ ꯅꯃꯤꯠꯇꯣ ꯀꯥꯏꯗ ꯌꯦꯡꯅꯤꯡꯉꯩ ꯈꯨꯠ ꯁꯣꯏꯗꯠꯂꯤꯅꯣ ꯅꯪꯅ ꯅꯠꯇ꯭ꯔꯁꯦ ꯍꯟꯗꯣꯛꯑꯁꯨ ꯑꯩ ꯇꯧꯖꯒꯦꯕ ꯗꯠ ꯑꯩꯉꯣꯟꯗꯒ ꯁꯧꯖꯤꯜꯂꯛꯏ ꯍꯩꯅꯗꯦ ꯃꯤ ꯆꯠꯊꯣꯛ ꯑꯁꯥꯏꯗ ꯏꯁꯥꯅ ꯇꯧꯖꯒꯦ ꯄꯤꯔꯛꯇꯧ ꯃꯥꯟꯕ꯭ꯔꯣ ꯑꯁꯣꯛꯄꯗꯨ ꯅꯤꯛꯅ ꯍꯤꯗꯥꯛ ꯇꯩꯕꯤꯔꯒ ꯕꯦꯅꯦꯠ ꯑꯃ ꯅꯞꯁꯤꯜꯂꯤ ꯆꯠꯂꯣ ꯌꯥꯔꯦ ꯐꯝꯃꯨꯔꯣ ꯕꯣꯔꯥꯁꯦ ꯏꯃꯥꯁꯦ ꯍꯣꯜꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯩꯃꯕꯨ ꯀꯧꯔꯛꯂꯤ ꯏꯃꯥꯁꯦ ꯅꯤꯛꯅ ꯂꯥꯏꯖꯒꯤ ꯃꯆꯤꯟꯗꯣ ꯃꯦꯟꯁꯤꯜꯂꯒ ꯍꯩ ꯃꯁꯤꯗꯤꯕ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯆꯠꯂꯣ ꯀꯩꯅꯣ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯒꯟꯖꯥ ꯂꯣꯟꯕ ꯃꯥꯟꯕꯁꯤꯡꯗꯣ ꯑꯗꯨꯗꯩ ꯍꯧꯔꯒ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕꯁꯦ ꯑꯁ ꯌꯥꯝ ꯀꯜꯂꯤꯁꯦ ꯅꯤꯛ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔꯔꯣꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯆꯠꯂꯣ ꯐꯝꯃꯨꯔꯣ ꯂꯥꯏꯖ ꯄꯩꯊꯣꯛꯂꯒ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯅꯤꯛꯁꯨ ꯕꯣꯔꯥꯗꯣ ꯍꯧꯕ ꯍꯧꯔꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯅꯤꯛ ꯐꯣꯠ ꯑꯣꯟꯊꯣꯔꯛꯂꯤ ꯏꯀꯥꯏꯕꯤꯕꯒ ꯅꯠꯇ꯭ꯔꯦ ꯏꯃꯥꯁꯦ ꯂꯥꯏꯖꯁꯦ ꯃꯈꯨꯠ ꯊꯥꯡꯅ ꯌꯥꯟꯈ꯭ꯔꯦ ꯍꯩꯃꯥ ꯀꯌꯥꯝ ꯊꯤꯅꯅꯣ ꯈꯤꯇꯪꯅꯤ ꯏꯃꯥꯁꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯕꯅꯤꯁꯦ ꯆꯠꯂꯣ ꯄꯣꯊꯥꯔꯔꯣ ꯏꯃꯥꯁꯦ ꯇꯧꯔꯒꯦ ꯌꯥꯔꯗꯤ ꯏꯃꯥꯁꯦ ꯂꯩꯃꯅ ꯆꯥꯛ ꯁꯦꯝꯕ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯕꯣ ꯌꯥꯗꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯤꯛ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯗꯧ ꯂꯩꯀꯣ ꯍꯥꯏꯔꯝꯂꯒ ꯅꯤꯛꯇꯣ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯏꯃꯥꯁꯦ ꯑꯩ ꯄ꯭ꯂꯦꯠꯁꯦ ꯆꯥꯝꯕ ꯍꯧꯔꯛꯑꯒꯦ ꯇꯧꯔꯅꯣ ꯏꯃꯥꯁꯦ ꯇꯧꯔꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯆꯥꯛ ꯊꯣꯡꯕꯤꯅ ꯑꯗꯨꯝ ꯊꯣꯡꯍꯜꯂꯒꯦ ꯅꯪ ꯊꯣꯡꯒꯅꯨꯀꯣ ꯅꯨꯃꯤꯗꯥꯡꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯂꯩꯃꯅ ꯁꯅꯥ ꯍꯌꯦꯡꯗꯤꯅꯦ ꯕꯖꯥꯔ ꯆꯠꯂꯨꯆꯣ ꯅꯤꯛꯅ ꯏꯃꯥꯁꯦ ꯀꯩ ꯂꯩꯆꯣ ꯍꯥꯏꯅꯣ ꯍꯩ ꯑꯩꯒꯤ ꯅꯠꯇꯦꯅꯦ ꯏꯃꯧꯒꯤꯅꯤꯅꯦ ꯀꯩ ꯂꯩꯗꯣꯏꯕ ꯍꯩꯃꯥ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯉꯥꯅꯤꯁꯨ ꯆꯥꯛꯀꯧꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯏꯃꯧꯒꯤ ꯑꯄꯥꯝꯕꯗꯣ ꯈꯔ ꯂꯩꯕꯤꯔꯨꯔꯣ ꯑꯣ ꯍꯣ ꯅꯤꯛꯁꯨ ꯉꯁꯥꯏ ꯂꯥꯏꯖꯒꯤ ꯄꯩꯁꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯃꯥꯁꯤꯅ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯍꯪꯉꯨꯗ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯥꯏꯖꯕꯨ ꯆꯪꯉꯛꯄ ꯉꯥꯏꯔꯤ
ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯖꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯂꯝꯃꯤ ꯁꯤꯗꯝꯇ ꯉꯥꯏꯈꯣ ꯂꯥꯏꯖꯁꯨ ꯐꯃꯥꯡꯗ ꯂꯦꯞꯂꯒ ꯀꯩꯅꯣ ꯈꯣꯟꯗꯥꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯁꯥꯏꯗꯣ ꯏꯅꯦꯝꯄꯣꯏꯗ ꯆꯠꯂꯨꯏ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯥꯏꯔꯅꯣ ꯑꯣꯏꯗꯕ ꯅꯠꯇꯤꯌꯦ ꯅꯪꯕꯣ ꯅꯤꯛ ꯍꯧꯒꯠꯂꯒ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯈꯥꯎ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯂꯤ ꯏꯅꯦꯝꯄꯣꯛꯅ ꯄꯤꯔꯛꯄ ꯂꯥꯏꯖꯗꯣ ꯈꯔꯗꯤ ꯉꯛꯏ ꯅꯤꯛꯇꯒꯤ ꯈꯥꯎꯗꯣ ꯂꯧꯔꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯦꯡꯂꯤ ꯂꯦꯚꯦꯟꯗꯔ ꯃꯆꯨꯒꯤ ꯃꯨꯒꯥ ꯁꯨꯠ ꯑꯃ ꯌꯥꯎꯔꯝꯂꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯃꯗꯣ ꯑꯃꯨꯛ ꯌꯦꯡꯂꯤ ꯂꯥꯏꯖ ꯑꯃꯗ ꯎꯕꯗ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯈꯨꯕꯥꯛꯇꯣ ꯑꯃꯨꯛ ꯆꯥꯎꯏ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯃꯈꯛꯅꯤ ꯃꯗꯨꯗ ꯃꯣꯃꯣꯅꯣꯐꯅ ꯀꯥꯞꯄ ꯔꯤꯛꯀꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯂꯥꯏꯖ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯅꯤꯛꯅ ꯑꯩꯅ ꯄꯨꯔꯛꯏꯁꯤꯗꯤ ꯅꯪ ꯀꯞꯐꯅꯕ ꯇꯥꯔꯦꯅꯦ ꯂꯥꯏꯖꯗꯣ ꯈꯣꯟꯖꯦꯜꯅꯤꯛꯅ ꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯀꯃꯥꯏꯅ ꯉꯁꯥꯏꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯨꯝ ꯆꯪꯉꯨꯕ ꯏꯅꯦꯝꯗꯣ ꯃꯤꯁ ꯇꯧꯔꯛꯄ ꯅꯤꯛꯁꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯒꯅꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯒꯥꯏꯇ꯭ꯔꯤꯃꯂꯥ ꯍꯣꯏꯔꯣꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯇꯨꯅ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ ꯁꯨꯃꯥꯡꯗ ꯁꯀꯦꯟꯕꯁꯨ ꯒꯥꯔꯤ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯗꯥꯗꯥ ꯁꯀꯦꯟ ꯅꯤꯛꯄ ꯎꯕꯗ ꯃꯁꯛ ꯍꯥꯟꯅ ꯈꯪꯕꯅ ꯍꯥꯏꯐꯦꯠ ꯉꯛꯄ ꯄꯣꯛꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯍꯣꯏ ꯗꯥꯗꯥ ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯀꯦꯟꯅ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯅꯤꯛꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯏꯃꯥꯗꯣ ꯑꯩ ꯀꯧꯔꯛꯀꯦ ꯐꯝꯃꯝꯃꯨꯀꯣ ꯁꯀꯦꯟꯅ ꯒꯥꯏꯇ꯭ꯔꯤꯃꯂꯥꯕꯨ ꯀꯧꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯨꯡꯉꯣ ꯅꯤꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯏꯃꯥ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯤ ꯒꯥꯏꯇ꯭ꯔꯤꯃꯂꯥꯁꯨ ꯅꯤꯛꯀꯤ ꯃꯇꯧꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯅꯤꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯐꯝꯈ꯭ꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯂꯥꯏꯖꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯗꯦ ꯏꯃꯥꯁꯦ ꯆꯨꯝꯅ ꯁꯨꯝ ꯊꯕꯛ ꯍꯜꯂꯛꯄ ꯆꯪꯉꯛꯄꯅꯦ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯂꯣꯜꯂꯨꯔꯅꯨ ꯏꯃꯥ ꯊꯛꯑꯒꯨꯝꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯄꯣꯠ ꯑꯝꯇ ꯂꯧꯊꯣꯛꯎꯒꯦ ꯏꯆꯥ ꯂꯥꯏꯁꯤꯗ ꯈꯔ ꯄꯤꯕꯤꯒꯦꯔꯣ ꯅꯪꯕꯣ ꯍꯣꯏ ꯌꯥꯏ ꯏꯃꯥ ꯄꯤꯒꯦ ꯒꯥꯏꯇ꯭ꯔꯤꯃꯂꯥ ꯆꯪꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯅꯤꯛ ꯁꯣꯐꯥꯒꯤ ꯅꯥꯀꯜꯗꯨꯗ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯔꯤꯛꯀꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯏꯃꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯃꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯏꯃꯥ ꯀꯩ ꯀꯥꯏꯒꯦꯅꯦ ꯏꯌꯥꯅ ꯄꯨꯅꯤꯡꯉꯗꯤ ꯍꯦꯛ ꯄꯨꯔꯣ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯦ ꯏꯀꯥꯏꯗ꯭ꯔꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕꯩꯅꯦ ꯂꯥꯏꯖ ꯀꯞꯄꯒꯤ ꯃꯅꯥꯇꯣꯟꯁꯨ ꯐꯨꯂꯤ ꯐꯨꯂꯤ ꯇꯧꯔꯤ ꯃꯥꯏ ꯊꯥꯃꯜꯂꯦ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦꯗ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯂꯥꯏꯖ ꯃꯥꯏ ꯂꯩꯗꯨꯅ ꯐꯃꯨꯡ ꯀꯥꯒꯦ ꯇꯧꯕꯒ ꯉꯥꯏꯈꯣꯕ ꯀꯩꯅꯣꯝ ꯍꯪꯒꯦꯕ ꯀꯩꯅꯣ ꯀꯩꯒꯨꯝꯕ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯁꯨꯃꯥꯏ ꯀꯞꯀꯗ꯭ꯔꯣ ꯅꯣꯛꯅ ꯅꯣꯛꯅ ꯍꯪꯈꯤꯕꯅꯤ ꯂꯥꯏꯖ ꯈꯨꯝꯂꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯂꯤ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯑꯁꯤꯒ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯅꯤꯛꯇꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯅꯤꯛ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯕꯖꯥꯔ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯅꯤꯛ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯗꯨ ꯂꯣꯏꯕꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯅꯤꯅ ꯂꯥꯏꯖꯗꯤ ꯑꯗꯨꯝ ꯇꯞꯆꯕꯅꯤ ꯑꯁꯨꯝꯅ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯃꯃꯥꯁꯤ ꯍꯣꯏꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯥꯅ ꯊꯣꯔꯛꯄꯗ ꯅꯤꯛꯇꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯕꯨꯂꯦꯠꯇꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯉꯪꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯏꯖꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯀꯥꯔꯣ ꯅꯊꯟ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯍꯩꯃꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯊꯟ ꯆꯠꯂꯣꯕ ꯒꯥꯔꯤꯁꯤꯒꯤꯔꯣ ꯂꯥꯏꯖ ꯈꯨꯝꯗꯦ ꯑꯣꯐꯟꯁꯤꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯒꯗꯣ ꯅꯥꯀꯟ ꯅꯥꯀꯟꯁꯤꯗ ꯌꯥꯟꯁꯤꯜꯂꯒ ꯅꯪꯅ ꯅꯁꯝꯒꯗꯣ ꯊꯥꯗꯣꯛꯑꯒ ꯐꯠꯇ꯭ꯔ ꯐꯠꯇ꯭ꯔ ꯍꯩꯍꯜꯂꯣ ꯅꯪ ꯂꯩꯔꯨꯔꯣ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯑꯣꯐꯤꯁꯔ ꯁꯥꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯣꯏꯕꯗꯤ ꯐꯪꯗꯕ ꯀꯥꯔꯣꯁꯦ ꯁꯤꯅ ꯂꯩꯗꯣꯏꯅꯦ ꯅꯪ ꯌꯥꯝ ꯍꯪꯒꯣꯏꯔꯒ ꯃꯣꯟ ꯑꯃ ꯄꯨꯔꯛꯑꯣ ꯃꯌꯥꯏ ꯈꯥꯏꯅꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯅꯤꯛ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯀꯤ ꯆꯦꯟꯗꯣ ꯂꯣꯏꯅ ꯆꯤꯡꯊꯈ꯭ꯔꯦ ꯍꯦꯜꯃꯦꯠꯇꯨ ꯁꯨꯞꯆꯤꯜꯂꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯊꯨꯅ ꯌꯥꯡꯅ ꯌꯧꯈꯤꯅꯤ ꯄꯥꯈꯠꯂꯤꯔꯥ ꯒꯥꯔꯤꯗꯨ ꯇꯞ ꯇꯞꯅ ꯊꯧꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯅꯤꯛꯇꯨ ꯁꯣꯔꯨꯝ ꯑꯃꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ ꯂꯥꯏꯖꯅ ꯀꯩꯅꯣ ꯕꯖꯥꯔ ꯆꯠꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯄꯥꯛꯊꯕꯤ ꯁꯣꯔꯨꯝꯗꯒꯤ ꯂꯩꯒꯦ ꯍꯥꯏꯔꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯗꯣꯏꯅꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯆꯠꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤ ꯁꯣꯡꯅꯣ ꯑꯩꯉꯣꯟꯗꯒꯤ ꯈꯤꯠ ꯍꯦꯟꯖꯤꯜꯂꯦ ꯂꯥꯛꯑꯣꯁꯦ ꯀꯥꯔꯣ
Bazar lomda amu thorakli gari thoringai nikki phone da call amba lakli private tawbada nik sukhangi phone da lokthoro nang di haitro nik makhuna mana thoranga na mana phone do lokthokna bonari lokthoknaga license piraktuna amta paise traffic na mo fa badare license call do paikali loyumba yoramli loyumba idemse kaudri masina haikita leiroi hoyoi lerake si haigi tawni thamage ko laizana thamre nongona hapchin gero choose anyone laiza phone no magi bag to ina hapchin le asam na mayani so bazar rom da yorakli gari do parking na khamam laga pot laiba manung da changakli laiza da pangche ta chali nikshu tung le nei atai hana leitringe haira yon no famnu da hana chetlaga leiri laiza amada mo phauzin amada mo phaudo tawduna pakchet chali nikdaga hana sing lakpa natri magi chatpham thokpado adum chali sum chalambadagi nupi ngaktagi anamba firol yonba piktak toba sorum amada changkhre nikso koibada haifet yinglaga manungna changi lai support yoni bado karino karano koheng hangli asuna rani phi machu khara puthoraklami lai za amam paira done yingli phi singdo loina phajabana khanpham ma khangre nik lai zagi manak telepsilaga pamdrabo pamdabna ti ahom se loi phajai nik pot yomi do don silaga loina lorange kaino taning de laisna haido ta da ke pek to biro phi se kya no ahum ne phi se yellow ne light green ne blue ma se yauri hoi pek to tokshin biro laisna ni ki mana khranak sinaga paisa suruk ti ngau bo ni nok fe to ranga ke ni na ma yolamo yam ngamina chalo pek to shala ro nang laro ga ne nang he ilo ai nangina faizong le biragi nik amo hairak lami card payment de yaw na tro hey sir som lakpiu nik lai sagina tondo khazik makhuna man chinglaga payment gina kalomda chatkhre lai sado fairaga le hori payment su torom laga ni khawdu ya laga thorakli purena kai degi leise ba yari ayim te leisa roi nang he lero nang da no shinage khale lay do ready ne layro natraga halase insan khre layraga nangam to lebiyo ba laiza do ay koi bunu yinglaga nupa gi firol yon ba dukala mada changkhre laiza na black man sana manga gray foreman pen manga yingi sasti laiza nikta kuno mithilaga magini ni pocket to humzilaga leptana le puthorek liba purito so lauraga thangatuna nikta anap olaga chaga trayingli phaza droisa chaphu mani male nikto haife nokli asana purit singdo leira batung da thorakli lambi na ge ta famni ba patham sing adu dangi insang leiraga mayum tamna halakli laiza da chatlam badagi chable khre aya loyum magim te lerak tre yare lo online de ge ina lebiragi nik nga sai hai bangum da poche singa do gari da lo nian sili laiza da amata su pahende karom lagi na khangudre nong sumak silakli nungshi so khara kana sit pawragli nik na gari thongna laiza da mamai do khaze on silak tuna hairakli ingra indi laiza na haizin bani hai basu khangi lambi gi matai do da thaizin laga aduga litla ma jacket do lokthok laga laiza pirakli ai indi nanglilo laiza sunik tagi jacket to longning da lokshinne adugu makok te yauna kupsile windproof oibana laiza ingmani khara fare mayum yogoda baso khara sikhaji kwalinge nongdo makup chuba horaklami asumna makup churamadagi haitharaga churakli ni gari do mafam mamana khamduna ngak leifam yaba yingli aduba amatta leitre ni helmet to lokthok makhang do khajile shilaktuna laiza upsilakli noshi upanuaitre gari thawani na nangopu laiza sunikta ingang na yingli amok nikdo gari thaw maukre nongna masa phumba pumcho chole asum nang yak panthama yama jaga ma yinglaga dukan amagi mamang da khamli gari duso nikna posing do pusilaktuna laiza makhoini chansilakli laiza sarop tong rairakli yam chading da nang asi gari sida
ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯥꯏ ꯂꯦꯞꯄꯨꯆꯣ ꯃꯤ ꯃꯃꯥꯡꯁꯤꯗꯅꯦ ꯂꯦꯞꯁꯤꯜꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯤꯛꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯂꯦꯞꯅꯤ ꯂꯥꯏꯖꯥ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯍꯥꯞꯄ ꯈꯥꯎꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯅꯤꯛꯅ ꯆꯣꯠꯂꯣꯏꯗ ꯄ꯭ꯂꯥꯁꯇꯤꯛ ꯌꯣꯟꯕꯅꯦ ꯆꯣꯠꯀꯦꯒ ꯑꯦꯟꯁꯥꯡꯁꯤꯡꯁꯤ ꯃꯉꯥꯏꯔꯦ ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯪꯒ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯏꯃꯥꯁꯤꯒ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯀꯦ ꯃꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯣꯡꯃ ꯃꯤ ꯈꯥꯡꯂꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯤꯛꯀꯤ ꯊꯕꯥꯛ ꯃꯌꯥꯗꯨꯗ ꯂꯣꯠꯈ꯭ꯔꯦ ꯅꯤꯛꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯨꯠꯇꯨꯁꯨ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛꯁꯨ ꯀꯣꯟꯒꯦ ꯇꯧꯕꯒ ꯂꯥꯏꯖ ꯐꯠ ꯍꯟꯗꯣꯛꯈ꯭ꯔꯦ ꯅꯤꯛꯅ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯨꯁꯨ ꯁꯠ ꯍꯟꯖꯤꯟꯈꯤ ꯏꯀꯥꯏ ꯈꯪꯗ ꯃꯃꯥꯏ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯖ ꯉꯁꯥꯏ ꯈꯩꯕꯨ ꯎꯔꯨꯗꯤ ꯅꯤꯛꯀꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯛꯊꯔꯒ ꯌꯦꯡꯂꯤ ꯃꯊꯛꯀꯤ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯨꯡꯗꯕꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯧꯅ ꯍꯦꯛꯊꯔꯒ ꯂꯩꯔꯝꯂꯤ ꯉꯁꯥꯏꯃꯛꯀꯤ ꯅꯤꯛꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯃꯥꯕꯨ ꯆꯣꯠꯂꯅꯤ ꯍꯥꯏꯅ ꯂꯦꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯥꯏꯖ ꯅꯤꯛꯀꯤ ꯈꯨꯊꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯏꯪꯕꯅ ꯇꯨ ꯁꯨꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯥꯗꯨ ꯈꯖꯩ ꯈꯖꯤꯛꯁꯨ ꯅꯤꯛꯂꯤ ꯂꯥꯏꯖ ꯇꯞꯅ ꯖꯦꯀꯦꯠꯁꯦ ꯑꯩ ꯂꯤꯠꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯣꯠꯂꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯆꯣꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯣꯡ ꯆꯣꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯏ ꯆꯣꯠꯍꯜꯂꯤꯅꯤ ꯑꯩ ꯏꯪꯗ꯭ꯔꯦ ꯅꯪ ꯂꯤꯠꯆꯔꯣ ꯂꯥꯏꯖ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯅꯤꯛꯇ ꯄꯤꯁꯤꯜꯂꯛꯂꯤ ꯅꯤꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯖꯒꯤ ꯃꯁꯥꯗ ꯀꯨꯞꯁꯤꯜꯂꯤ ꯅꯤꯛ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯅꯣꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯤ ꯈꯔ ꯇꯞꯊꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯏꯖꯅ ꯍꯜꯂꯁꯦ ꯅꯣꯡꯁꯤ ꯆꯨꯔꯤꯌꯦ ꯌꯥꯔꯦ ꯍꯜꯂꯁꯦ ꯈꯖꯤꯛꯈꯛꯁꯤꯕꯣ ꯈꯖꯤꯛꯈꯛꯁꯤꯅ ꯁꯨꯝ ꯆꯣꯠꯂꯗꯤ ꯅꯥꯔꯣꯏꯗ꯭ꯔꯣ ꯉꯁꯥꯏꯈꯩꯅ ꯆꯣꯠꯂꯤꯕ ꯅꯪꯗꯤ ꯏꯁ ꯅꯥꯔꯣꯏ ꯑꯩꯕꯨ ꯌꯥꯝ ꯑꯅꯥꯕꯒ ꯆꯪꯕꯖꯥꯠ ꯅꯠꯇꯦꯀꯣ ꯁꯪꯁꯨ ꯁꯪꯗꯦ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡꯁꯨ ꯐꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯅꯤꯛꯁꯨ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯑꯆꯣꯠꯄ ꯐꯤꯔꯣꯜꯁꯤꯡꯗꯣ ꯍꯣꯡꯗꯣꯛꯂꯤ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯖꯁꯨꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯖꯥꯠꯅꯣ ꯂꯥꯏꯖ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯅꯤꯛꯀꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯂꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯝꯂꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅ ꯐꯗꯣꯏꯔꯦ ꯑꯩꯁꯤꯕꯣ ꯂꯥꯏꯖ ꯍꯣꯏ ꯃꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯤꯛꯇꯤ ꯂꯥꯏꯖꯗ ꯍꯪꯂꯤꯕꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤꯕꯗꯨꯗ ꯕꯤꯠ ꯂꯩꯇ ꯃꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯃꯇꯝꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯆꯥꯛꯁꯪꯗ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯃꯃꯥꯁꯤꯅ ꯌꯥꯗꯕꯒꯤ ꯆꯥꯛ ꯊꯣꯡꯕꯤꯗꯨꯅ ꯊꯣꯡꯍꯜꯂꯤ ꯂꯥꯏꯖ ꯏꯟꯁꯥꯡ ꯁꯦꯝꯕꯗ ꯂꯣꯏꯕꯒ ꯑꯃꯨꯛ ꯆꯥꯝꯊꯣꯛꯂꯤ ꯏꯅꯦ ꯑꯇꯩ ꯀꯩꯀꯩ ꯇꯧꯔꯛꯎꯒꯦ ꯌꯥꯅꯤꯗ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩ ꯀꯥꯗ ꯑꯃ ꯆꯪꯉꯨꯈꯤꯒꯦ ꯂꯥꯏꯖꯅ ꯆꯪꯂꯛꯄꯗꯨꯅ ꯅꯤꯛꯇ ꯒꯨꯂꯤ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯏꯖ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯃꯨꯡ ꯃꯌꯥꯗꯒꯤ ꯂꯧꯔꯒ ꯁꯣꯐꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯒꯨꯂꯤꯁꯨ ꯆꯥꯔꯕꯣ ꯅꯤꯛꯁꯨ ꯑꯁꯨꯝ ꯍꯤꯞꯅ ꯈꯨꯝꯃꯛꯂꯤ ꯑꯧ ꯆꯥꯔꯦ ꯐꯔꯦ ꯈꯔ ꯂꯩꯔꯒꯅꯦ ꯍꯦꯛ ꯁꯤꯔꯣ ꯂꯥꯏꯖ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯅꯤꯛ ꯍꯤꯞꯅ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩ ꯂꯥꯏꯖ ꯉꯁꯥꯏ ꯂꯩꯔꯛꯄ ꯐꯤꯁꯤꯡ ꯑꯗꯣ ꯃꯅꯦꯝꯒ ꯄꯨꯟꯅ ꯌꯦꯡꯂꯤ ꯐꯖꯩ ꯂꯣꯏꯅ ꯐꯖꯩꯌꯦ ꯏꯃꯥꯁꯤ ꯑꯃ ꯂꯧꯔꯣ ꯌꯥꯝ ꯌꯥꯝꯃꯤ ꯂꯧꯔꯣꯏꯗ ꯏꯃꯥ ꯑꯗꯨꯝ ꯏꯟꯖꯧ ꯏꯃꯥꯁꯤꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅꯅꯦ ꯁꯤꯁꯤ ꯑꯣꯏꯅ ꯏꯜꯂꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯧꯔꯣꯕ ꯂꯩ ꯃꯗꯨ ꯅꯣꯛꯂꯒ ꯍꯣꯏ ꯂꯧꯔꯒꯦ ꯏꯃꯥꯁꯤ ꯂꯧꯔꯒꯦꯁꯦ ꯑꯗꯣ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯂꯣꯏꯌꯨꯝꯕꯒꯤꯗꯤ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦꯕ ꯀꯣꯟꯅ ꯂꯩꯔꯁꯤꯀꯣ ꯃꯥꯅꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯄꯥꯝꯕ ꯂꯩꯍꯜꯂꯒꯦꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯅꯪꯃ ꯍꯥꯏꯕꯗꯣ ꯐꯖꯗꯦ ꯌꯥꯝꯕꯨꯡ ꯀꯧꯀꯣ ꯂꯥꯏꯖ ꯈꯔ ꯇꯟꯅ ꯈꯨꯝꯃꯛꯂꯤ ꯍꯣꯏ ꯃꯥꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯅꯤꯛꯄꯨ ꯀꯧꯕ ꯂꯥꯛꯂꯤ ꯅꯤꯛ ꯁꯣꯐꯥꯗꯨꯗ ꯐꯩꯖꯨꯞ ꯃꯆꯥ ꯑꯃ ꯁꯨꯞꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯆꯥꯛ ꯂꯣꯏꯔꯦ